Lakhipuronline puthokchaba December gi tang 19 Sagol se numit ki Khomjinba Pao tabirasi Ahanbada maroi Pao Silchar da thunglakiba passenger puba bus amaki seat makhada lairamba bag amadagi nongmai aniga maru kharaga phangle Study tour chatpa bus ama accident thokpada mahiroi nupi macha taret laikidre nipuromna asoka panangle District Legal Service Authority Kasar gi makhada Legal Awareness Program ama PK College Singirbonda pangthokre amasung Jiribam gi Lesem Club Kuning Theki Kuntra Nipan Subamapok Common Thoram pangthokre Haujik mapungoi pau tabirase Tripura gi Dharmanagar dagi Silchar da thunglakiba ASTC gi makhada operate toba passenger gari amadagi Ramnagar ISBT da police gi miyoi singna .32 pistol aniga maru kharaga loinana atei aina yadaba pochai khara phakatkhre potlam sing asi gari adugi driver gi assistant na gari gi manung seat sengna ba honabada gari gi seat makhada bag amada .32 pistol ani maru kharaga khongup jura amaga yawrambani hairi Pawasi phangbadagi police ki miyoi singna polam sing adu lokhatuna tijin humjin khi hiramasi gi matang da tijin humjin bagi thapak chathari apha apun gi wa leitri haina kasar gi SP numal mahatana hairi Logati eta ami ekta bikhek obhijan cholaisilu ISBT অঞ্চলত আৰু এই অভিযান কালত দুটা পিস্তল উদ্ধাৰ হৈছে .32 পিস্তল দুটা উদ্ধাৰ হৈছে আৰু তাৰ হৈতে কিছুমান এমিনেশনছ আছে আৰু সেই যিখিনি সামগ্ৰী আছে মানে যি পিস্তল আৰু যি দা ৰাউণ্ডছ আছে এখিনি ত্ৰিপুৰাৰ পৰা শিলচৰলৈ অহা এখন যাত্ৰীবাহী বাছত পোৱা গৈছে গতিকে আমি গোটেই বিষয়টো অনুসন্ধান কৰি আছো আৰু কোন মানুহৰ এই বিষয়টো মানে সামগ্ৰীখিনি লৈ সৰবৰাহ কৰিবলৈ চেষ্টা কৰিছিলে কলৈ লৈ যাবলৈ চেষ্টা কৰিছিলে গোটেই বিষয়টো এটা অনুসন্ধানত আছে গতিকে আমি সদ্যহতে আপোনালোকক জনাব নোৱাৰিম কিন্তু जी तथ्य पोहरले आहे एतो সময়ত আপোনালোকক জানা नोने जिला की बिष्णुपुर दगी खोपुम तुमना चलिबा तोंजै मरिल हायना खंगनाबा लंबी असिगी जौजांगटेक पुलिस स्टेशन की लोंगसाई टुबुल विलेज ता ngarang ayuk स्टडी टूर चटपा स्कूल की बस अमा एक्सीडेंट थोकपदगी बस अदुदा तोंगबा महिरोय कैमरोम लैखिद्रे ngarang pawasi iba phawbada nupi महिरोय तरेट लैखिद्रे अदुगा मियोय निफुरोमना अशोक पन्नंगले हाइरि असिबगी मसिंग हेंगल अबयाय हैना पावगी लिखुन असिना मखातारि पावासिना हाय थंबालनो हायर सेकेंडरी स्कूल की चही की स्टडी टूर ग मरी लेनना बस अनिदा नुपी मचा अमदी नुपा मचा महिरोय सिंग तोंगान तोंगाना चटकी लाइबक थिबा थौदोक अदुदा एक्सीडेंट थोकलिबा नुपी मचा सिंग तोंगबा बस अदुदा पुन्ना मियोय निफु मंगा तोंखिबनी हाइरि लेखिद्रबा सिंग इमुंग मनुंगदा लुपा लाख मंगा फिबम थीना सोकपा सिंगदा लुपा लाख अमा अदुगा काहेना सोकतबा सिंगदा लुपा लिसिंग यांखै CM की रिलीफ फंड दगी पीगनी हाइना मणिपुर की CM नोंथोंबा बिरेना लाउथोखरे मणिपुर की महिलोइसंग सिंग खुदिंगमक जनवरी की तांग 10 फावबदा स्कूल की एक्सकर्सन चिंगबा चटपदा थिंगबा थमखरे निंगथम की लेचिल कुंगना थाबा मतमसिदा महिलोइसिंग पुबा स्कूल एक्सकर्सन चटपा थिंगले हाइना मणिपुर की एजुकेशन S की डायरेक्टर L नंदकुमार की चेरोल अमदा हाइरि District Legal Service Authority Kasar Gilamjing Makhada Posangbam Rajendra Paralegal Volunteer na Silangduna PK Junior College Singirbonda Fundamental Rights and Duties haiba hiramda Legal Awareness Program ama ngarang CH Mohan Singh amadi Professor G Narhari Sarmana mipamapu amasung athobe mithunglen loinana Bobina Ningombam Selim Muftina akhanaba mithunglen oiduna pangthoki college asigi principal Ingudam Nilbirna resource person oiki ahan bada Posangam Rajendra paralegal volunteer na keynote address piduna mipamadu hotoki loinana district legal authority na BPL thakta lairiba miyam singi damakta free legal service pibagi matangda khanganki mathangda resource person
Ingudam Nilbirna Fundamental Rights and Duties ki matangda marik chumba wafung thambiki amasung Sangbidan ki matungina National Integration Wildlife Protection ki matangda machata na wangangki Thauram ki athubi mitunglen Professor G Narahari Sarmana aikoina phangpham thokpa haksing asi mafam matam chana sijenaduna leibaki chawkhana bahona ba mathau tai haiki aroibada mifam mapu CH Mohan Singna aikoi khudingmak hakjang phana thamnana bagi damak asengba afaba chinjak chagadabani loinana mayai kabani sana chingba sijenaroidabani amasung lamlaki sau cheksingbu luna tawbigadabani makhoi bu ngakpi senbiduna ningthina thambigadabani haiki Malemgi apunba Meitei Lining Loop ki Luching Purel Sayon Bakhuman gi Lamjing Makada Loop asigi Masaloi Sangama oiriba Hozai Lanka gi Thomi Singh Sinlangduna ngarang Karbi Anglong District ki manung chana leiriba Amrajan Meitei da Mioi Kuntraromna Meitei Inat Lining da Hanjilakpagi Niputaret Suba Sari Wasak Parei Hanbagi Thauramama Mapung Phana Pangthokre Sapormana High School ki Patharaba Headmaster Oza Ingudam Jitendra na laikidabada awaba phongdokpagi mipam mangarang Jumsakaisha numit Model High School Sengirbonda pangthokre Thauramda laikidraba Oza sina Mairoi Singdap tambiramba kudol singbu palladuna Model High School ki Headmaster Muhibur Rahman Ngangbam Biralal Faruk Ahmed Lare Lakpam Benu RK Noyon Sanana Chingba Oja Singna Wangangki Loisilakpada Laikidraba Oja ki Thawai Mirelna Lairei Bakta Ingna Chikna Mapugi Khuya da Lairunaba Minute Ani Tumina Leptuna Thoni Jaki Jiribam ki Kamranga da Leiba Laisem Club Kuning Teki Kuntranipan Subamapok Kumon Thorom Mapung Phana Pangthokre Thorom Maduda All Jiribam United Club Association ki President M Maipaksana Mangang Hilgat GP ki ex Pradhan L Somarendra Singh Jiri College ki Assistant Professor Dr. S Arun Kumar Singh Laisem Club Kuning Teki Founder Secretary General A Iboton Singh Kamranga Maira Paibi ki President O Syamala Devi Amadi Laisem Club Kuning Teki President L Amarjit Meitena President Member Oina Saruk Yakhi Aroibada Maroiba Pao Amukhanna Silcherda Thunglakiba Passenger Puba Bus Amaki Seat Makhada Lairamba Bek Amadagi Nongmei Aniga Maru Kharaga Phangle Study Tour Chatpa Bus Ama Accident Thokpada Mahiroi Nupi Macha Taret Laikidre Nipuromna Asoka Panangle District Legal Service Authority Kasargi Makhada Legal Awareness Program Ama PK College Singirbonda Pangthokre Amasung Jiribam gi Laisem Club Kuning Theki Kuntranipan Subamapok Kumon Thorom Pangthokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare